ꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯊꯝꯕꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯥꯔꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯊꯝꯕꯧ ꯑꯁꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯗꯨ ꯐꯥꯎꯕꯗ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯃꯥꯅ ꯑꯗꯨꯅ ꯊꯕꯛ ꯁꯨꯗꯅ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣꯅ ꯀꯩꯊꯦꯜꯗ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯉꯥ ꯌꯣꯜꯂꯒ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ ꯊꯥꯔꯣ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯊꯥꯔꯣꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯇꯩꯁꯤꯟ ꯌꯦꯛꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯂꯨꯛꯃꯥꯏ ꯑꯗꯨ ꯊꯥꯗꯨꯅ ꯉꯥ ꯌꯣꯟꯕ ꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯣꯒ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯑꯉꯧꯁꯨ ꯊꯥꯔꯣꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯦꯛ ꯂꯥꯛꯄꯒ ꯑꯉꯧꯅ ꯊꯥꯔꯣꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯥꯔꯣ ꯁꯪꯕꯤ ꯅꯪ ꯇꯥꯗ ꯂꯥꯛꯏꯍꯦ ꯊꯥꯔꯣꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯤꯅ ꯊꯥꯔꯣ ꯍꯥꯏꯅ ꯀꯧꯕꯤꯔꯝꯕ ꯃꯤꯡꯁꯤꯗ ꯇꯥꯗꯅ ꯑꯁꯪꯕꯤ ꯍꯥꯞꯆꯤꯜꯂꯒ ꯊꯥꯔꯣ ꯁꯪꯕꯤ ꯍꯥꯏꯗꯅ ꯀꯧꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯉꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕꯅ ꯀꯧꯕꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯉꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯔꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯗꯁꯤꯃ ꯑꯩ ꯏꯀꯥꯏꯒꯤ ꯇꯧꯏꯀꯣ ꯑꯉꯧꯗꯣ ꯋꯥꯐꯠ ꯊꯩꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯔꯣ ꯁꯪꯕꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯁꯥꯔꯤꯈꯩ ꯂꯥꯛꯂꯕꯁꯨ ꯅꯪꯒꯤ ꯅꯅꯥꯛꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡꯁꯦ ꯍꯦꯛ ꯎꯕꯒ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯣꯛꯈꯤ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯑꯉꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯔꯣ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯊꯥꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯧꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯥꯔꯝꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯍꯣ ꯁꯥꯔꯔꯣꯏꯌꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯔꯨꯞ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨꯗ ꯊꯥꯔꯣꯅ ꯑꯉꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯕꯅꯤꯀꯣ ꯑꯗꯨꯗ ꯑꯉꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏꯁꯨ ꯃꯊꯧ ꯂꯩꯇꯗꯅ ꯉꯥꯡꯅꯖꯔꯤꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯣꯏꯗꯍꯦ ꯃꯈꯣꯏꯅ ꯉꯥꯡꯅꯔꯒ ꯄꯥꯇꯧꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯗꯨꯅꯤ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ ꯋꯥꯔꯕ ꯀꯥꯟꯗꯅꯦ ꯃꯔꯥꯏꯅ ꯇꯣꯛꯆꯈꯤꯅꯤ ꯑꯗꯨꯗ ꯊꯥꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯤ ꯇꯥꯗꯒ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯕ ꯑꯁꯤꯗ ꯍꯌꯤꯡꯁꯤꯡ ꯑꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯌꯦꯛꯈ꯭ꯔꯄꯣꯠꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯣ ꯑꯗꯨ ꯍꯌꯤꯡ ꯍꯣꯝꯗꯣꯛꯂꯤ ꯑꯉꯧꯁꯨ ꯍꯌꯤꯡ ꯍꯣꯝꯕ ꯑꯗꯨ ꯌꯥꯎꯁꯤꯜꯂꯤ ꯑꯗꯨꯒ ꯊꯥꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯔꯣ ꯁꯪꯕꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯂꯩꯀꯣꯜꯗꯒ ꯆꯠꯂꯒ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯔꯛꯇꯒ ꯐꯝꯂꯒ ꯅꯨꯡꯁꯤꯕ ꯋꯥꯔꯤꯒ ꯁꯥꯔꯨꯕ ꯌꯥꯕꯅꯤ ꯅꯪꯒꯤ ꯉꯥꯍꯤꯡ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯕꯗꯤ ꯍꯌꯤꯡ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛꯇ ꯃꯥꯏ ꯃꯤꯠ ꯈꯪꯗꯈꯩ ꯇꯣꯡꯂꯤꯕ ꯍꯌꯤꯡ ꯍꯨꯝꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯥꯁꯦ ꯁꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯗ ꯊꯥꯔꯣꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯗꯅꯗꯤ ꯅꯆꯜ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯂꯩꯀꯣꯜꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯗꯦꯗꯣ ꯑꯗꯨꯗ ꯅꯆꯜꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯉꯝꯗꯕ ꯑꯗꯨꯅꯅꯤ ꯇꯥꯗꯅꯕꯨ ꯂꯩꯀꯣꯜꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯕꯗꯤ ꯅꯆꯜꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯩꯅ ꯅꯣꯡꯃꯇ ꯂꯩꯀꯣꯜꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯈꯤꯗꯦꯀꯣ ꯊꯥꯔꯣꯗꯣ ꯃꯔꯩꯒꯀꯗꯨ ꯀꯣꯜꯂꯒ ꯈꯔ ꯀꯦꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯦ ꯅꯆꯜꯁꯦ ꯁꯛꯊꯤ ꯈꯟꯗꯅ ꯍꯥꯏꯕꯤꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗ ꯑꯉꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯊꯥꯔꯣ ꯁꯪꯕꯤ ꯅꯪꯅ ꯅꯁꯛ ꯅꯇꯧ ꯐꯖꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯂꯩꯕ ꯁꯥꯗꯨꯅ ꯅꯪꯒ ꯎꯅꯕ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯂꯩꯀꯣꯜꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯕꯒꯤ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯔꯧꯔꯤꯕ ꯑꯣꯏꯔꯦꯀꯣ ꯊꯥꯔꯣꯗꯣ ꯑꯣꯏꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯒꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯥꯗ ꯑꯩꯉꯣꯟꯗꯒꯅꯦ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯂꯅꯨ ꯇꯥꯗꯒꯤ ꯅꯇꯥꯇꯣ ꯑꯃꯨꯛ ꯇꯧꯕꯤꯔꯛꯂꯅꯨ ꯏꯍꯦ ꯊꯥꯔꯣ ꯁꯪꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯣ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜꯗ ꯀꯣꯏꯔꯨꯁꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯔꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯗ ꯍꯌꯦꯡꯁꯦ ꯂꯩꯀꯣꯜꯗ ꯆꯠꯄ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯊꯥꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯑꯗꯨꯗꯤ ꯇꯥꯗ ꯍꯌꯦꯡꯗꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯟꯅꯕ ꯇꯞ ꯃꯈꯩ ꯀꯦꯗꯨꯅ ꯂꯥꯛꯂꯒꯦ ꯇꯥꯗꯁꯨꯅꯦ ꯄꯥꯈꯪ ꯃꯆꯥ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯃꯥꯜꯍꯜꯂꯛꯎꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯄꯥꯈꯪ ꯌꯛ ꯂꯥꯎꯅ ꯏꯟꯈꯠꯂꯛꯂꯤꯕ ꯑꯣꯜꯂꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯍꯌꯦꯡꯗꯣ ꯁꯣꯏꯅꯗꯕꯤ ꯊꯔꯣꯁꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯗ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯑꯉꯧꯗꯣ ꯊꯔꯣꯅ ꯌꯣꯜꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥ ꯐꯖꯕ ꯑꯃꯕꯨ ꯌꯥꯟꯗꯨꯅ ꯊꯔꯣꯗ ꯃꯤꯆꯤ ꯈꯥꯖꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯔꯣ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯇꯥꯗ ꯑꯉꯧꯒꯤ ꯃꯤꯆꯤ ꯑꯁꯤꯗꯤ ꯊꯃꯣꯏ ꯑꯁꯤꯗ ꯇꯤꯡ ꯍꯦꯛ ꯄꯥꯜꯂꯤ ꯍꯥꯏꯋꯥꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯇꯥꯗ ꯑꯉꯧꯒ ꯍꯦꯛ ꯊꯦꯡꯅꯖꯔꯝꯂꯕꯁꯨ ꯐꯒꯗꯕ ꯀꯗꯥꯏꯗꯒꯤꯅꯣ ꯌꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯑꯩꯒꯤ ꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯏꯗ ꯌꯨ ꯊꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯒꯁꯦ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯕꯤꯕ ꯅꯠꯇꯦ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯧꯗꯨ ꯃꯐꯤ ꯃꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠ ꯆꯥꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤ ꯑꯗꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯉꯧ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯁꯦꯠꯂꯤꯕꯁꯤꯗꯤ ꯅꯍꯥ ꯃꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦꯗ ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯨꯅ ꯆꯠꯂꯕꯗꯤ ꯍꯣꯔꯦꯟ ꯊꯔꯣ ꯁꯪꯕꯤꯅ ꯅꯍꯥ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯥꯎꯈꯤꯕ ꯇꯥꯔꯤꯅꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯂꯒ ꯏꯆꯥꯅꯨꯄꯥꯒꯤ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯐꯖꯕꯁꯤꯡꯗꯨꯗꯒꯤ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯁꯦꯠꯂꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯗꯣ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯅꯝꯂꯤꯕ ꯐꯤꯔꯣꯜꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯑꯉꯧ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯣ ꯁꯤ ꯑꯣꯏꯔꯕꯗꯤ ꯄꯥꯈꯪ ꯃꯆꯥ ꯌꯛ ꯂꯥꯎꯅ ꯏꯟꯈꯠꯂꯛꯂꯤꯕ ꯃꯥꯜꯂꯤꯗꯅꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟꯀ ꯅꯣꯛꯆꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯁꯨ ꯊꯣꯛꯂꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯗ ꯑꯉꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯥꯏ ꯃꯃꯥ ꯑꯩꯅꯤꯅꯦ ꯅꯆꯥꯅꯨꯄꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯒ ꯁꯦꯠꯆꯤꯟꯕ ꯑꯁꯤꯗ ꯅꯆꯥꯅꯨꯄꯥ ꯃꯥꯜꯂꯨꯔꯕꯣ ꯆꯥꯎꯕꯤꯗꯤ ꯃꯥꯡꯒꯣꯜꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯅꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯒ ꯁꯦꯠꯇꯨꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯑꯉꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯪꯂꯛꯏ ꯍꯥꯏ ꯃꯃꯥ ꯑꯩꯅ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯒ ꯁꯦꯠꯄꯁꯤꯕꯨ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯕ꯭ꯔꯥꯅꯦ ꯍꯣ ꯄꯥꯈꯪ ꯃꯆꯥ ꯃꯥꯟꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯉꯧꯗꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯁꯤ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯊꯔꯣꯅꯁꯨ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯄꯥꯈꯪ ꯃꯆꯥ ꯁꯣꯏꯗꯅ ꯃꯥꯜꯂꯅꯤ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯄꯪꯅꯧꯗ ꯅꯨꯡꯉꯥꯏꯗ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯃꯣꯏ ꯃꯄꯥꯅ ꯅꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯒ ꯁꯦꯠꯆꯤꯜꯂꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯉꯧ ꯑꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯠ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯃꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕꯤ ꯊꯔꯣ ꯁꯪꯕꯤꯒ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤꯅꯦ ꯑꯉꯧꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯗꯦ ꯑꯗꯨꯅ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯃꯄꯥ ꯊꯔꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯍꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯅꯍꯥ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯃꯟꯈ꯭ꯔꯗꯅ ꯍꯥꯏꯗꯧꯕ ꯋꯥꯅ ꯍꯥꯏꯗ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦꯅꯦꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯕ ꯑꯁꯤꯗ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯈꯜꯂꯨꯔꯦꯗꯅ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯊꯔꯣ ꯂꯩꯕꯤꯔꯛꯀꯦ ꯍꯥꯏꯕꯅꯤꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯔꯣ ꯂꯩꯕꯤꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯤ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯀꯨꯏꯔꯦꯗ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯒꯤꯅꯤ ꯀꯥꯏꯅꯒ ꯊꯔꯣꯒꯗꯣ ꯂꯩꯕꯤꯈꯤꯗꯕꯗꯣ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯣꯏ ꯃꯄꯥꯅ ꯑꯩꯒꯤꯅꯤ ꯀꯥꯏꯗꯅ ꯂꯩꯕꯤꯈꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯗꯣ ꯉꯁꯤ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯒꯤ ꯊꯔꯣ ꯂꯩꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯄꯨꯛꯅꯤꯡꯗꯨꯝ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯏꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯧꯗꯣ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯅꯅꯥꯎ ꯅꯨꯄꯤ ꯊꯔꯣ ꯎꯅꯔꯨꯒꯦ ꯍꯥꯏꯈꯤꯕꯗꯨ ꯇꯥꯔꯝꯂꯕꯗꯤ ꯑꯃꯨꯛ ꯂꯣꯏꯅ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯅ ꯃꯥꯒꯤ ꯊꯔꯣ ꯂꯩꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯖꯤꯟꯕ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯑꯋꯣꯏꯕꯃꯛꯀꯤ ꯃꯥꯒꯤ ꯊꯔꯣ ꯂꯩꯔꯛꯀꯦ ꯍꯥꯏꯕ ꯃꯥꯟꯗꯅ ꯃꯕꯨꯛꯅꯤꯡꯒꯁꯦ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯅ ꯇꯧꯔꯤꯕꯁꯦ ꯀꯞꯄꯨ ꯀꯞꯂꯛꯇꯧꯔꯤꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯗꯣ ꯀꯞꯊꯣꯔꯛꯂꯝꯃꯤ ꯆꯥꯎꯕꯤ ꯀꯞꯅ ꯀꯞꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯨꯡꯁꯤꯗ
matamdo adungai aina leisariŋei khulgi pukri asawbada ising sokpa thorakpada makhoi mapana aingonda pinabani haidana tharo thambal mayam ama puduna laklaga aingonda di pining pibadi ngamda namai kado heikha amunbadawna ngangle hairiraga kiruk aingonda yengduna leikhibado magi nupina thaina pakhang leisa oiringai matamgi wari puthorakpa aduda angauda mathanta asumna haijei oh aibu kari nungi aigi nupigi tharo leirake haijarubanu khangre thainangaigi wari si amu kokthoktana imai heikha amunbadawna ngangba kakaina amu tawraklenise kanate ai khara thuna yumdagi chalhawdaba yade si hairaga angauda kaplibi magi nupi chawbida asumna hairei hai mama khara kaplabadi yari toklo ai matamse yasilakre aduna chalake yumda phasana leiramuko asi hairamlaga angauda tharobu unaba chatkre nakal amaromdana tharo masu leisabi machadawna tap makhai kethaduna chatnaba thogle aduda mangonda yungauduna leiriba magi nupa thambawna machanupi thambal oiraboi ningduna asumna hairaklami hai ipagi thambal nangbu chaka thongbu loirabra namadi kaithel chakrabo aduda magi nupi tharona asumna khumle ho karino aisibo moi mapagi mit aduda nasanupi thambal oina ubirurabro aise makhoi mapagi tharo nongse hek nganbaga yuna hana mai tarabanina matu masasu masak khangchilaktre magi nupina adumna hairakpa aduda thambawna asumna haire mama nangdi leisabi macha manba makhai nafi narondu setchadana thoklagle adudasu natte arai makhai taishin yekshinduna thoklagle adudadi chanpi thambal oiraboi khandana haibanine tharoda magi nupagi wada tabada magi nupagi manakta changsillaga asumna haire moi mapa asengbagisu aisibu ngasidi izanupi thambal dongna leisabi macha mahalabo haiba mama manba aduna natro aina nangonda izanupi ni na chak loirabra na hanglibado tharoda nokhet ka tawraga mathanta asumna haije aina leisabi macha ga malaga lakpasida horendi tada angaudo aibu ubada wanthaduna leimaida longna haithakibra khangdri tharona adumna mathanta monda nungaina leiringai magi nupa thambawna asumna haire ai mama karino lana nathanta murum gaga solaga panglauta noklibudu maduda tharo adu khangboi lakpoi phat asumna khumle kaisu nate da makhoi mapa horen deposit yamna phagadawba manba adugine aina ithanta nokphet ka tawribase oh adugi oireko mama nangna nathanta nokmi ga tawribadude aigi mama nangsi ngaurabra haina khaluredana ado mama nangna kaithel chatringaida aigi selfie ramba kauni ko magi nupana selfie ramba kauni kaina hairakpa aduda nokphet tawrambi tharo adu sukpa horaklami tharona adumna suklakpa aduda magi nupa thambawdo selauba yanaba khadrak tawba hore thambawna magi nupi tharoda asumna haire mama nang adumaina suklakkanune hauzekta phajaringai nokphet ka tawrambada kayadi pakchakre mama nangdi sukpadagidi nokphet tawwana pakchaine magi nupana adumna hairakpa aduda suklambi tharo suyaton gadu utlaga nokphet tawre aduga magi nupa thambawna asumna haire hoire adumaina naya yaton gadu khara khaji utlaga nokphet tawbadudi kayadi phajakre magi nupana adumna tharo mabu phajare hairakpa aduda tharo su noklaga sel kharabu lokthoklaga magi nupada piraklami moi mapagi sel haibado sida leire thambaw magi nupina pirakliba sel adubu loksili aduga mapukningda asumna khanjai aigi nupise phajaiga haiba sida sel ga je sasat eklan thorupani adu already khariyamna thagat chile hairiraga sel kharaga lokthokpa yabri yengkige si hairaga thambawna magi nupida asumna amu haire aidi ngahan makhai aigi nupise lairembi amagumna phajai haibase khangludredana phajakrebu aigi nupiga lamba pabinaba kanamda hek leite he magi nupana lairembi ka male hairakpa aduda tharodo harau mankhraduna magi nupada asumna haire moi mapa
ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯑꯗꯨꯅ ꯌꯥꯔꯗ꯭ꯔꯣ ꯁꯤꯁꯦ ꯈꯔꯒ ꯄꯤꯔꯛꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯁꯦꯜ ꯈꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ ꯊꯝꯕꯧꯁꯨ ꯁꯦꯜ ꯈꯔ ꯐꯪꯂꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯃꯥ ꯅꯪꯒꯤ ꯉꯥ ꯌꯣꯟꯕꯗꯣ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯔꯣ ꯑꯗꯨꯗ ꯊꯔꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯠꯂꯒꯦ ꯃꯣꯏ ꯃꯄꯥ ꯑꯗꯣ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯑꯗꯨꯒꯤ ꯌꯨ ꯂꯣꯏꯅ ꯊꯛꯇꯣꯛꯀꯅꯨꯀꯣ ꯍꯌꯦꯡꯒꯤꯁꯨ ꯈꯔ ꯈꯥꯛꯎ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯦꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯣ ꯀꯩꯊꯦꯜ ꯆꯠꯄ ꯁꯥꯗꯨꯅ ꯑꯉꯧꯒ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯉꯧꯁꯨ ꯊꯔꯣꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯉꯧ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯊꯔꯣꯕꯨ ꯉꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯃꯤ ꯋꯥꯍꯟꯕꯤꯗꯣ ꯑꯉꯧꯅ ꯑꯗꯨꯝꯅ ꯋꯥꯅ ꯊꯔꯣꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯣ ꯇꯥꯗ ꯅꯆꯜ ꯂꯥꯛꯆꯔꯤ ꯑꯉꯧꯁꯨ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯁꯠ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯊꯔꯣ ꯑꯗꯨ ꯆꯣꯔꯣꯐꯣꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯗꯤ ꯐꯤ ꯁꯦꯠ ꯆꯥꯗꯨꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯂꯤꯈꯩ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯉꯧꯗꯣ ꯃꯃꯤꯠ ꯃꯅꯥꯒ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯩ ꯊꯔꯣꯗ ꯌꯦꯡꯂꯒ ꯂꯩ ꯑꯉꯧꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯥꯗ ꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯑꯗꯨꯛ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨꯕꯨ ꯊꯔꯣꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯉꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥ ꯊꯔꯣ ꯁꯪꯕꯤ ꯅꯪꯒꯤ ꯉꯁꯤꯒꯤ ꯈꯨꯐꯖꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯕ ꯐꯤꯖꯣꯜ ꯃꯆꯨꯁꯤꯁꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯕ ꯑꯗꯨꯗ ꯊꯔꯣꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯗꯅ ꯄꯥꯝꯖꯕ ꯃꯆꯨꯁꯤ ꯁꯦꯠꯂꯒ ꯇꯥꯗꯕꯨ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯆꯜ ꯂꯥꯛꯂꯤꯕꯅꯦ ꯑꯉꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯅꯪꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯁꯦ ꯊꯔꯣ ꯁꯪꯕꯤ ꯅꯪꯕꯨ ꯍꯦꯛ ꯎꯕꯒ ꯏꯁꯥ ꯄꯨꯝꯕꯁꯦ ꯎꯟꯗꯧꯅ ꯍꯦꯛ ꯏꯪꯊꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯗꯁꯦ ꯋꯥ ꯉꯥꯡꯕ ꯀꯌꯥꯝ ꯍꯩꯈ꯭ꯔꯦ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯦ ꯍꯥꯏꯕ ꯇꯥꯗꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯇꯥꯔꯤꯕ ꯃꯈꯩ ꯄꯦꯟꯅꯥꯏꯗ꯭ꯔꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕꯗꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯒꯨꯝꯕ ꯈꯣꯏꯍꯤꯃꯨꯛ ꯊꯨꯝꯕꯅꯤ ꯊꯔꯣ ꯑꯗꯨ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯌꯦ ꯇꯥꯗꯅ ꯉꯥꯡꯕ ꯋꯥꯁꯦ ꯈꯣꯏꯍꯤꯗꯧꯅ ꯍꯦꯛ ꯊꯨꯝꯂꯤꯕꯁꯦ ꯊꯔꯣꯗꯣ ꯑꯉꯧꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗꯁꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯆꯥꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯂꯛꯄ ꯑꯁꯤꯗꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯄꯥꯈꯪ ꯃꯆꯥ ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯥꯏꯕ ꯊꯔꯣꯅ ꯃꯥꯕꯨ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯉꯧꯗꯣ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯑꯉꯧꯅꯁꯨ ꯊꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯔꯣ ꯁꯪꯕꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤꯗꯣ ꯃꯗꯨ ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯋꯥꯈꯜꯁꯦ ꯃꯋꯣꯟ ꯁꯨꯝ ꯈꯜꯂꯛꯏꯀꯣ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯛꯑꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯆꯜ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯉꯁꯤꯁꯦ ꯅꯪꯕꯨ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯁꯤꯔ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯅꯤꯅꯦ ꯊꯔꯣ ꯑꯗꯣ ꯀꯦꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯌꯨꯝ ꯅꯔꯥꯂꯤꯌꯥꯏꯗ ꯄꯨꯁꯤꯟꯕꯤꯕ ꯉꯝꯂꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯅꯪꯅꯕꯨ ꯍꯦꯛ ꯌꯥꯔꯕ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯦꯅꯦ ꯑꯗꯨꯗ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯍꯧꯖꯤꯛꯄꯨ ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯣ ꯇꯥꯗꯒꯤ ꯉꯛꯁꯝꯗꯒ ꯑꯩꯅ ꯀꯨꯟꯗꯣ ꯄꯔꯦꯡꯒ ꯍꯨꯛꯄꯗꯣ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯅꯤꯗ ꯊꯔꯣꯅ ꯀꯨꯟꯗꯣ ꯄꯔꯦꯡꯒ ꯍꯨꯛꯄ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯉꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯔꯣ ꯁꯪꯕꯤ ꯅꯪꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄ ꯑꯁ ꯑꯩꯗꯤ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯛꯑꯦ ꯍꯥꯏꯕ ꯊꯔꯣ ꯅꯪꯕꯣ ꯇꯥꯗꯁꯤꯃ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯑꯦ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯑꯉꯧ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯔꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯏꯅ ꯊꯔꯣꯒ ꯑꯍꯜ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯂꯤꯛꯂꯥꯏꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯑꯩꯒꯤ ꯏꯇꯥ ꯊꯝꯕꯥꯜꯒꯤ ꯏꯃꯥ ꯊꯔꯣꯁꯤꯗꯤ ꯑꯌꯥꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦꯗꯅ ꯏꯇꯥ ꯊꯝꯕꯥꯜꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ ꯑꯁꯤꯅ ꯑꯣꯏꯅ ꯇꯧꯔꯕꯀꯣ ꯑꯩ ꯏꯇꯥ ꯊꯝꯕꯥꯜꯗ ꯄꯥꯎ ꯑꯁꯤ ꯇꯝꯗꯕ ꯌꯥꯗꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏ ꯑꯗꯣ ꯃꯇꯥ ꯊꯝꯕꯥꯜꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯨꯔꯒꯦ ꯈꯟꯅ ꯃꯇꯥ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯂꯝꯃꯤ ꯂꯤꯛꯂꯥꯏꯅ ꯃꯇꯥ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯇꯥ ꯊꯝꯕꯥꯜꯒꯤ ꯏꯃꯥꯗꯣ ꯃꯈꯥꯔꯣꯝꯒꯤ ꯑꯆꯤꯛꯄ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯍꯟ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯏꯇꯥ ꯃꯗꯨꯗ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯇꯥ ꯂꯤꯛꯂꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯁꯦꯡꯗꯤ ꯁꯦꯡꯂꯤꯀꯣ ꯏꯇꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯛꯂꯕꯅꯤ ꯅꯪꯕꯣ ꯃꯤ ꯑꯆꯤꯛꯄ ꯂꯩꯀꯣꯜꯗꯨꯗ ꯏꯇꯥꯒꯤ ꯏꯃꯥ ꯊꯔꯣꯒ
ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯒꯅ ꯃꯌꯥꯒ ꯍꯤꯒꯠꯂꯒ ꯅꯣꯛꯃꯤꯟꯅ ꯍꯧꯔꯤꯕꯅꯤ ꯍꯥꯏꯕ ꯃꯇꯥ ꯂꯤꯛꯂꯥꯏꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯍꯜ ꯊꯪꯗ ꯑꯩꯒꯤ ꯏꯃꯥ ꯑꯁꯤꯅ ꯑꯁꯨꯛ ꯏꯔꯥꯡ ꯐꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯇꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯃꯇꯥ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯅꯨꯕꯤ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯇꯥꯒꯤ ꯏꯃꯥꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯨꯅ ꯑꯆꯤꯛꯄ ꯂꯩꯀꯣꯜꯗꯨꯗ ꯅꯨꯄꯥꯒ ꯎꯅꯗꯅ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯏꯇꯥꯒꯤ ꯏꯃꯥꯗꯣ ꯃꯇꯨꯡ ꯇꯧꯗꯅꯕ ꯈꯔ ꯍꯥꯏꯖꯧꯀꯣ ꯏꯇꯥ ꯅꯠꯇ꯭ꯔꯕꯗꯤ ꯍꯅꯨꯊꯪꯗ ꯑꯃꯨꯛ ꯏꯃꯥꯗꯣ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯊꯣꯛꯆꯈꯤꯅꯤ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯇꯥ ꯂꯤꯛꯂꯥꯏꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯥ ꯂꯤꯛꯂꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜ ꯑꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯂꯩꯀꯥꯏ ꯃꯤꯅ ꯁꯨꯝ ꯅꯤꯝꯐꯨ ꯉꯥꯡꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯊꯔꯣꯁꯦ ꯉꯥꯒꯤ ꯂꯨꯛꯃꯥꯏ ꯑꯃ ꯄꯥꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯣꯟꯅ ꯏꯔꯥꯡ ꯇꯧꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯕꯀꯣ ꯑꯩꯒꯤ ꯏꯃꯥꯅ ꯂꯣꯟꯅ ꯏꯄꯥꯇꯣꯟ ꯑꯃꯒ ꯀꯣꯏꯅꯔꯝꯂꯕꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯤ ꯊꯔꯣ ꯑꯃꯗꯤ ꯑꯉꯧ ꯑꯅꯤꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯊꯔꯣꯗꯨ ꯑꯉꯧꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯌꯥꯝ ꯁꯥꯎꯅ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯃꯥꯒꯤ ꯊꯝꯕꯥꯜ ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯁꯥꯎꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯝꯅꯕ ꯃꯈꯩ ꯂꯩꯔꯝꯂꯤꯕꯗꯨꯅ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯈꯔ ꯁꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯇ꯭ꯔꯕꯗꯤ ꯇꯨꯔꯦꯜꯗ ꯊꯔꯣꯏ ꯈꯨꯜꯂꯨꯒꯗ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦꯍꯦ ꯋꯥꯔꯤꯈꯩ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯜꯂꯨꯔꯦ ꯍꯥꯏꯔꯒ ꯍꯜꯂꯛꯄ ꯑꯁꯤꯗ ꯅꯪꯅ ꯏꯃꯥ ꯑꯃꯨꯛ ꯁꯥꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯅꯪꯉꯁꯤ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯗꯕꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯁꯦꯡꯅ ꯈꯨꯝꯖꯧꯀꯣ ꯏꯃꯥ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯇꯛꯈꯠꯂꯒ ꯁꯨꯝ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯊꯔꯣ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯍꯩꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯑꯁꯤꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯉꯁꯤ ꯀꯗꯥꯏ ꯆꯠꯂꯤ ꯀꯥꯏꯅ ꯆꯞꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯀꯣꯜꯗ ꯇꯥꯗ ꯑꯉꯧꯒ ꯇꯨꯃꯤꯟꯅ ꯎꯅꯔꯨꯕ ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤꯒ ꯌꯥꯎꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯤꯗ ꯄꯥꯎꯒ ꯇꯝꯁꯤꯜꯂꯝꯂꯕ ꯖꯥꯠꯂꯅꯦ ꯊꯝꯕꯥꯜ ꯃꯥꯅ ꯍꯪꯂꯤꯕꯗꯨ ꯃꯃꯥꯅ ꯈꯨꯝꯗꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯅ ꯍꯪꯂꯤꯕ ꯑꯁꯤꯗꯤ ꯈꯨꯝꯗꯕ ꯃꯈꯩ ꯏꯃꯥꯅ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤ ꯊꯝꯕꯥꯜ ꯏꯃꯥꯗꯤ ꯉꯁꯤ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯏꯃꯥ ꯀꯩꯁꯨ ꯆꯠꯇꯤꯌꯦ ꯃꯃꯥꯅ ꯀꯩꯁꯨ ꯆꯠꯇꯦ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯃꯥ ꯉꯁꯤ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯥꯏꯕꯅꯤ ꯃꯤ 이마기 탐발 낭보 이마기 ngayon phamda nungti namit khudingi laktuna imaga wari sik thariba nupa aduna aigi ipato leima masa nupina ipaton ga hairakpa adu tharodo asumna khumlei mina nga leiba lakpada wari ngi hak sanaba adubu kalaktana isa nupi asida paw henjinna hekta tamlibanne moina ka adum haina sukma hairabadine isa gi mapaton hek oithoklaga loire kaino masa nupi thambalna mama tharoda asumna mo hairi मीना निम्फु ngangnariba asidi asengba oiramlaba nate nasale sabena tawgotaba thabak adubu imana tawriba adubu karigino haibane hai nana kari khangi ima hek saradana aina lona nupa koinare haibadudi nangonda kanana hai mi sumna sum awa nungai waring hek saba aduda koinare kaina hekda paw tamsilamliba mi do kanano hayo paw henzina tambagi machindo segairugene Mama na adum na hairak pa aduda masanupi thambal na mo asum na hairi awano ngai wari saba sidi kaithel da sadradana asikpa mi leitaba leikon da sanaba oire ko karigino imana nupa aduga leikon da wari sarriba duba handa mukti mama tharo do lali tawduna asum na khumlei mi adudi kaithel da sum leiba do ware haidana leikol da ngai hak sum koithoklu bani kaino mama gi mataw aduda Masanapi thambal do sauning bana lore thambana asumna hairi ima yare nasa su ina pale mina ngangnari ba singse loina tari bane hanu thangduda lona ipaton unaruri bana tro ima gi do mama tharo suwa khumpham khangraduna sausinna duna asumna hairi wana ga halakpa asida ima sabi asina amuk pautak pidana leire ai da changjakhrage si haiduna mama tharo do imungda changkhi tanja aduda mapa thambausu yu tap tap makai ngauraga hairi tawduna
ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯄꯥꯅ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯀꯟꯅ ꯇꯝꯂꯛꯂꯤ ꯑꯗꯨꯒ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯧꯅ ꯏꯟꯈꯠꯂꯛꯂꯤꯕꯤ ꯁꯥꯔꯤ ꯃꯆꯥ ꯑꯩ ꯆꯦꯟꯗ꯭ꯔꯤꯉꯩ ꯏꯃꯥꯁꯦ ꯍꯥꯟꯅ ꯏꯄꯥꯇꯣꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯗꯅ ꯑꯩꯅ ꯃꯃꯥ ꯁꯥꯔꯒ ꯂꯩꯍꯧꯗꯅꯀꯣ ꯏꯄꯥꯅ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯀꯟꯅ ꯇꯝꯂꯛꯂꯤ ꯑꯗꯨꯒ ꯏꯃꯥꯅ ꯁꯣꯝꯗ ꯍꯧꯖꯤꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯧꯅ ꯏꯟꯈꯠꯂꯛꯂꯤꯕꯤ ꯁꯥꯔꯤ ꯃꯆꯥ ꯑꯩ ꯆꯦꯟꯗ꯭ꯔꯤꯉꯩ 이마세 하나 이바톤도 아무 센토키드나 아이나 마마 사라가 레후드나고 아두다 마파나 아슴나 하이리 이빠기 탐바 거나 아누네 지엔기다 오리시고 허 빠바기 누피 아이기 이마 타로세 빠바기나 나우나 빠다 지엔기다 오리 하이바 아두나 빠바네 이마세 카라 섹스나 세나 하이바 시 하이람나가 탐바수 이몽다 짱키 유nga우두나 레이바 마파 탐바우수 마탄다 마콕도 타다리 아이기 누피시 ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯗ ꯆꯦꯟꯈꯤꯗꯧꯔꯦ ꯍꯥꯏꯕ ꯑꯗꯣ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯏꯊꯟꯇꯅꯤ ꯄꯣꯛꯄꯤꯔꯝꯂꯤꯕꯁꯦ ꯏꯅꯥꯎ ꯅꯨꯄꯥ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯃꯄꯥꯕꯨ ꯂꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯊꯝꯕ ꯑꯗꯣ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯎꯄ꯭ꯔꯥꯡꯅ ꯎꯞꯂꯒ ꯇꯥꯏ ꯌꯨꯁꯨ ꯉꯥꯎꯃꯟꯕꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯔꯣꯗꯨ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯒꯤ ꯀꯟꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯊꯔꯣ ꯃꯀꯦ ꯁꯦꯝꯅ ꯁꯒꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯊꯔꯣ ꯑꯩꯒꯤ ꯁꯛꯁꯦ ꯑꯍꯜ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕꯗ ꯐꯖꯕꯁꯦ ꯄꯥꯛ ꯍꯦꯛ ꯍꯟꯗꯦꯀꯣ ꯑꯗꯨꯉꯩ ꯑꯩꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯐꯖꯕ ꯁꯛꯇꯣ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯄꯣꯛ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯁꯨ ꯃꯃꯥꯅ ꯃꯀꯦ ꯁꯦꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯣ ꯃꯆꯥꯅꯨꯄꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯔꯣ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯈꯪꯉꯤꯅꯦ ꯃꯁꯤꯗꯤ ꯃꯤ ꯑꯩꯅ ꯁꯣꯝꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯀꯦꯔꯤꯉꯩꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯛꯇ ꯂꯥꯛꯂꯒ ꯂꯋꯥꯏ ꯂꯦꯡꯐꯨ ꯑꯁꯤꯗ ꯂꯥꯡꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯑꯩꯁꯦ ꯈꯪꯕ ꯑꯗꯨꯗ ꯂꯦꯛꯊꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯁꯤꯡꯕꯤꯒꯗ꯭ꯔꯣ ꯍꯥ ꯃꯃꯥꯅ ꯈꯪꯉꯤꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯣꯅꯦ ꯏꯃꯥꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯈꯪꯂꯛꯈꯤꯅꯤꯌꯦ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯏꯃꯥꯅ ꯂꯣꯟꯅ ꯏꯄꯥꯇꯣꯟ ꯑꯃꯒ ꯀꯣꯏꯅꯔꯤꯕꯗꯣ ꯑꯩꯅ ꯄꯥꯕꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯕꯗꯤ ꯍꯅꯨꯊꯪꯗ ꯏꯃꯥꯁꯨ ꯅꯅꯝꯗꯣ ꯇꯠꯅꯤꯗꯣ ꯃꯆꯥ ꯊꯝꯕꯥꯜꯅ ꯃꯅꯝ ꯇꯠꯅꯤꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯣ ꯑꯩꯅ ꯂꯣꯟꯅ ꯅꯄꯥꯇꯣꯟꯒ ꯀꯣꯏꯅꯔꯤꯕꯗꯣ ꯏꯆꯥꯗ ꯅꯪꯒꯤ ꯄꯥꯕꯗ ꯍꯥꯏꯗꯣꯛꯂꯒ ꯑꯩꯁꯦ ꯐꯨꯍꯟꯒꯤ ꯁꯤꯅꯦꯕ ꯑꯩꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯆꯥꯛꯈꯨꯝꯁꯦ ꯃꯩ ꯃꯨꯠꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯄꯗꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯔꯤꯕꯗꯨꯕꯣ ꯍꯣꯅꯦ ꯀꯦꯗ꯭ꯔꯕꯗꯤꯅꯦ ꯃꯤ ꯀꯅꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯉꯥ ꯂꯩꯅꯤꯡꯗꯤꯌꯦ ꯈꯪꯂꯕꯣ ꯑꯩꯅ ꯀꯔꯤꯁꯨ ꯀꯦꯗꯅ ꯍꯧꯗꯣꯡꯅ ꯎꯠ ꯃꯔꯛꯇ ꯀꯨꯜꯂꯨꯔꯒ ꯊꯣꯛꯂꯛꯄꯗꯣ ꯃꯗꯨ ꯃꯥꯟꯕ ꯃꯈꯩ ꯀꯩꯊꯦꯜꯗ ꯆꯠꯂꯕꯗꯤ ꯀꯅꯥꯅꯅꯣ ꯑꯩꯉꯣꯟꯗꯒꯤ ꯉꯥ ꯂꯩꯕꯤꯒꯗꯧꯔꯤꯕꯁꯤꯕꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯆꯨꯝꯅ ꯈꯔ ꯀꯦꯔꯕꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯃꯥꯗꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯂꯨꯛꯃꯥꯏ ꯄꯥꯜꯂꯦ ꯃꯤ ꯑꯇꯩꯅ ꯄꯣꯠ ꯌꯣꯟꯕꯒ ꯏꯃꯥꯅ ꯌꯣꯟꯕꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯃꯃꯥ ꯊꯔꯣꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯒ ꯃꯈꯥ ꯇꯥꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯆꯥꯅꯨꯄꯤ ꯏꯃꯥ ꯁꯥꯕꯤꯁꯤꯒꯅꯦ ꯑꯗꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯉꯥꯒ ꯑꯃꯠꯇ ꯌꯣꯟꯕ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯄꯔꯞ ꯄꯔꯞ ꯆꯠꯍꯧꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯐꯤ ꯍꯣꯡꯕ ꯆꯪꯈꯤ ꯃꯃꯥꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯃꯌꯦꯛꯇ ꯉꯥꯡꯂꯕꯅꯤꯅ ꯇꯥꯕ ꯉꯝꯂꯝꯂꯔꯣꯏ ꯍꯧꯒꯠꯈ꯭ꯔꯤꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯍꯅꯨꯊꯪꯗ ꯀꯦꯔꯤꯅꯤ ꯀꯥꯏꯅ ꯃꯃꯥ ꯊꯔꯣꯗꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯉꯥ ꯌꯣꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯔꯣ ꯃꯥꯒꯤ ꯉꯥꯗꯨ ꯂꯩꯕꯤꯔꯝꯗꯦ ꯊꯔꯣ ꯁꯥꯎꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯉꯥ ꯆꯥꯗꯕꯃꯛꯇ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯅꯥꯁꯨ ꯉꯥ ꯂꯩꯗꯦꯕ ꯉꯁꯤꯗꯤ ꯗꯥꯎꯁꯤ ꯌꯥꯔꯣꯏꯌꯦꯕ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥ ꯁꯥꯕꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯏꯃꯥ ꯁꯥꯗꯅ ꯉꯥꯡꯁꯤꯜꯂꯛꯂꯕꯅꯤ나 ꯄꯣꯠꯀꯁꯦ ꯑꯃꯠꯇ ꯁꯤꯠꯂꯔꯣꯏ ꯈꯪꯉꯦꯕ ꯑꯁꯨꯝꯅ ꯃꯊꯟꯇ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯂꯝꯃꯨꯗꯨ ꯊꯔꯣꯒꯤ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯇꯣꯂꯝꯃꯨꯅ ꯊꯔꯣꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯊꯔꯣꯕꯨ ꯇꯞꯅ ꯀꯧꯔꯒ ꯂꯛꯅꯔꯛꯂꯝꯃꯤ ꯍꯣ ꯊꯔꯣ ꯅꯪꯒꯤ ꯉꯥꯁꯤꯕꯨ ꯑꯍꯤꯡꯕꯕꯨ ꯑꯃꯠꯇ ꯌꯥꯎꯕ ꯎꯗꯦꯅꯦ
ꯉꯥ ꯑꯍꯤꯡꯕꯒ ꯌꯥꯎꯔꯕꯗꯤ ꯑꯃꯠꯇ ꯁꯣꯠꯆꯈꯤꯒꯦ ꯀꯅꯥ ꯑꯃꯠꯇꯅ ꯉꯥ ꯂꯩꯇꯕꯒꯤ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯉꯥ ꯑꯍꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯁꯣꯠꯀꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯔꯣ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯤꯕ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯑꯍꯤꯡꯕ ꯌꯥꯎꯗ꯭ꯔꯕꯣ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯣ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯑꯃꯨꯛ ꯂꯛꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯉꯁꯤꯅꯦ ꯅꯌꯥꯗꯨꯗ ꯒꯤꯠ ꯍꯦꯛ ꯅꯝꯁꯤꯜꯂꯛꯄꯕꯨ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯤꯕ ꯉꯥꯁꯤꯡꯁꯤꯕꯨ ꯑꯍꯤꯡꯕ ꯌꯥꯎꯗ꯭ꯔꯕꯣ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯣ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯑꯃꯨꯛ ꯂꯛꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯉꯥ ꯑꯁꯤꯅꯅꯦ ꯅꯌꯥꯗꯨꯗ ꯒꯤꯠ ꯍꯦꯛ ꯅꯝꯁꯤꯜꯂꯛꯄꯕꯨ ꯉꯥꯅ ꯃꯌꯥꯗ ꯅꯝꯁꯤꯟꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯂꯃꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯊꯔꯣ ꯅꯪꯒꯤ ꯇꯥꯗ ꯇꯣꯂꯃꯨꯅꯤꯅꯦ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯊꯔꯣꯗꯣ ꯃꯅꯤꯡ ꯍꯟꯗꯨꯅ ꯐꯠ ꯌꯦꯡꯂꯨꯏ ꯑꯗꯨꯗ ꯇꯣꯂꯃꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯕꯤ ꯊꯔꯣꯗꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯇꯥꯗ ꯇꯣꯂꯃꯨ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯂꯛꯅꯔꯤꯕꯣ ꯑꯩ ꯈꯟꯗꯅ ꯉꯥꯅ ꯃꯌꯥꯗ ꯅꯝꯒꯦꯒ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯗꯨꯒ ꯇꯥꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯇꯣꯂꯃꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯅ ꯉꯥꯅꯒ ꯅꯝꯁꯤꯟꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯝꯗ ꯅꯝꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯨꯔꯦꯗꯅ ꯃꯗꯨꯗ ꯊꯔꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯗꯗꯕꯨ ꯅꯆꯜ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯉꯥꯅ ꯅꯝꯒꯗꯧꯔꯤꯕꯅꯣ ꯇꯥꯗ ꯁꯤ ꯍꯥꯏꯔꯒ ꯊꯔꯣꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯇꯥꯗꯁꯦ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯦ ꯑꯗꯨꯒꯗꯤ ꯉꯁꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯇꯥꯗꯅ ꯅꯆꯜ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯁꯠ ꯍꯦꯛꯇ ꯐꯥꯎꯖꯟꯕꯤꯔꯛꯂꯦꯗꯅ ꯇꯣꯂꯃꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯊꯔꯣ ꯑꯩꯁꯤ ꯃꯇꯝ ꯈꯔ ꯍꯛꯆꯥꯡ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯔꯨꯔꯦꯗꯅ ꯍꯛꯆꯥꯡ ꯈꯔ ꯍꯦꯛ ꯐꯕꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯗ ꯊꯔꯣꯅ ꯃꯔꯩꯒ ꯀꯣꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯅꯪꯅꯦ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯈꯪꯍꯟꯕꯤꯔꯛꯇ꯭ꯔꯤꯕꯣ ꯑꯗꯨꯕꯨ ꯅꯆꯜ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯁꯤꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤꯀꯣ ꯊꯔꯣꯅ ꯑꯗꯨꯝꯅ ꯃꯔꯩꯒ ꯀꯣꯜꯂꯒ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯂꯃꯨꯒꯤ ꯃꯊꯃꯣꯏꯗꯣ ꯈꯪꯄꯦ ꯍꯦꯛ ꯄꯦꯊꯈ꯭ꯔꯦ ꯇꯣꯂꯃꯨꯅ ꯊꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯔꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗ꯭ꯔꯦꯗꯅ ꯑꯗꯣ ꯃꯇꯨꯡ ꯅꯥꯕꯗꯗꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯇꯥꯗꯅ ꯃꯇꯨꯡ ꯅꯥꯕꯗ ꯄꯥꯎꯒ ꯄꯤꯔꯛꯇ꯭ꯔꯕ ꯅꯌꯨꯝꯗ ꯂꯥꯛꯂꯒ ꯂꯥꯟ ꯍꯦꯛꯇ ꯇꯧꯒꯗꯕꯅꯤ ꯈꯪ ꯑꯗ ꯇꯥꯏꯍꯦ ꯊꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯃꯨ ꯑꯃꯗꯤ ꯊꯔꯣ ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯅꯣꯛꯈꯩ ꯅꯣꯛꯂꯝꯂꯒ ꯊꯔꯣꯗꯣ ꯏꯇꯨꯛ ꯇꯨꯛꯊꯈꯤ ꯑꯗꯨꯗ ꯇꯣꯂꯃꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯊꯔꯣ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯅꯥ ꯂꯩꯖꯗꯕ ꯑꯃꯒꯨꯝꯅ ꯏꯇꯨꯛ ꯇꯨꯛꯊꯔꯤꯕ ꯑꯗꯨꯕꯨ ꯇꯣꯂꯃꯨꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯈꯣꯟꯖꯦꯜꯒꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥꯗ ꯑꯩꯁꯦ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯉꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯣꯟꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯗ ꯃꯤꯁꯤꯡꯁꯤꯁꯨ ꯉꯥꯒꯤ ꯃꯍꯥꯎꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩ ꯌꯥꯝꯅ ꯇꯜꯂꯦꯗ ꯉꯁꯤꯗꯤ ꯇꯥꯗ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯉꯥꯁꯦ ꯂꯣꯏꯅ ꯍꯦꯛ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯉꯥ ꯂꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯔꯣ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯇꯥꯗ ꯍꯣꯏꯗꯧꯅ ꯀꯂꯦꯖꯥ ꯂꯩꯕ ꯃꯤꯁꯦ ꯑꯇꯥꯡꯕꯅꯤꯀꯣ ꯊꯔꯣꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯇꯣꯂꯃꯨꯁꯨ ꯈꯔ ꯑꯃꯨꯛ ꯈꯥꯏꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯊꯔꯣ ꯅꯪꯒꯤ ꯉꯥꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯅꯤ ꯑꯇꯣꯞꯄꯗ ꯑꯃꯠꯇ ꯌꯣꯟꯕ ꯌꯥꯔꯣꯏ ꯁꯦ ꯅꯪꯒꯤ ꯉꯥꯒꯤ ꯃꯃꯜ ꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯤ ꯊꯔꯣꯁꯨ ꯄꯤꯔꯛꯂꯤꯕ ꯁꯦꯜꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯦ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯜꯂꯝꯂꯣꯏꯗꯣ ꯂꯥꯏꯔꯕꯤ ꯅꯆꯜ ꯑꯩꯈꯣꯏꯗꯗꯤ ꯁꯦꯜꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯇꯣꯂꯃꯨ ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯊꯔꯣꯅꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ ꯅꯆꯜꯁꯨ ꯇꯥꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯇꯥꯗ ꯁꯤ ꯍꯥꯏꯔꯒ ꯊꯔꯣꯗꯣ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ ꯇꯣꯂꯃꯨꯁꯨ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯊꯔꯣ ꯑꯃꯗꯤ ꯇꯣꯂꯃꯨ ꯑꯅꯤꯅ ꯏꯔꯥꯡ ꯇꯧꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤꯉꯩ ꯑꯉꯧꯃꯥꯁꯨ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯒ ꯃꯥꯏ ꯆꯥꯟꯅꯗꯕ ꯇꯣꯂꯃꯨꯒ ꯊꯔꯣꯒꯗꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯑꯉꯧ ꯁꯥꯎꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅꯗꯤ ꯁꯣꯝꯗ ꯉꯔꯥꯡ ꯁꯥꯕ ꯂꯣꯏꯍꯧꯗꯕ ꯋꯥꯔꯤ ꯃꯈꯥꯗꯣ ꯑꯃꯨꯛ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯔꯣ ꯑꯁꯤꯅ ꯃꯥꯒꯤ ꯇꯣꯂꯃꯨ ꯍꯥꯏꯕ ꯉꯃꯨ ꯂꯩꯔꯧ ꯃꯥꯟꯕꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯌꯥꯒ ꯍꯤꯒꯠꯇꯨꯅ ꯅꯣꯛꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤꯅꯦ ꯑꯁ ꯑꯩ ꯊꯋꯥꯏꯁꯦ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ ꯑꯩ
Tharo sunok laga mamay adu lay thorokpada khara laptakna angawna sauna yengduna layriba adu hek urami aduda tharo do pakhatna mathanda asumna haijai as karino tawriba sibo tanja asda tada angawsi su amuk laksilene makhoi ani se hek unarabadi soin ta mukh khanarakpa tare haiba kamaina tawni sidi tharo na nakal amada yengduna yam pakhatna murum sonba aduda tolamuna asumna hangli korino tharo nangna adu pakhana yengliba du tolamuna adumna hanglakpa aduda tharo do khangboi lakpoi tawduna asumna phat khumlei da kaisu nate da adu ta da su amuk hannaba tawbiro aduda tolamuna asumna hairi tharo nangi nga su aina loina leire aduna wari ngi hakta saki si karino tanja aduda angau su leptuna leirambadagi tharo gi potpham tamna changsinba hori angau na changsilakpa aduda tharo mathanta asumna haijai ta da tolamu si su ko chatkhagi haideba as adum suru naiduna lei haiba ta da angau si su amuk changsilaklene ngasidi ta da ani se khatnaba soidredana tharo na kal amada adum yengtuna leiba aduda tolamu su kari leirabano haiduna phat yenglui haujidi tolamu na su angauna lakriba du ure tolamu mathanta asumna haijai ngasigi sakta nuksi khidraba pumnan banu pi man ba ngausi amuk laklene tharo ga nungai ne ngak wari shabasi masi laklabani na uthokna nungai roi dawrida haibaga tawbaga angau su tharo gi manakta phat changsilaklaga tharo da asumna hairi hai tharo sangbe nangi swaida masak nusidaba mi yamna leirine aduna nangi ngase ai loina leikhre aduga nangbusu nayumda thimbiramlaki si hairaga nga singdo yomsinba hawraklami maduda tolamuna angauda asumna hairi nga singse aina nga saina loina leikhrebani karido nangna hojikta parap laklaga nga singsi yomsinba hawraklibasibo nate arembada nasa sagallo teke habro tolamuna adumna nasa sagaldo tekera hairakpa aduda angau sa sauna tolamuda asumna hairi hai ngamu leiro manba nang kumbana so aibu isha sagal si tekera ka so haijaba sari nang do moina nasa sagallo thudek piu haibro iya nupi manba nang na so aibu ngamu leiro manba ka haiba aduga isha sagal su thudeke kaina ngasidi pangal changengnaba taredana angau amadi tolamu anina khanariba ado tharona khamdokli tada ani karino tawbiriba asibo anga masa khanabadu mangaire kaithel sida leiriba miyam sina kumhayu aina yengnariba se kari su ubidabra haiba aidi miyam sigi mamangdo thokne igaikre aduda angau na tharoda sumna hairi hai tharo sangbe nang sokani nakal sida lei masigi ngamu lero manbase ngasidi angau kana no haibase khangange tolamu su hande hai nupi manbo pumnan chatpa wa ngang tu kanaroi pangal changing na sine tolamu amadi angau anido angang machagumna amana amuk nam tawrami tharo gi nga gi lukmai ga do loina pumtek teklami nga singdo sumathong maram khangdana amada khara ta tawri oirakliba matau tu da tharo madi makok pairaga phamthai kaithel aduda pot yoliba nupi sing aduna changsilaga khatnariba ani adubu khamdoklami angau tu tharo do onsinduna asumna haire tharo sangbi ai ngasi gidi hankrake hayeng oina thingersi asi hairamnaga angau tu chatkre tolamu su chatkige tawi aduda tharo na asumna haire tada nga gi mamal su pikhrabani na nga sing asi pubi khu aduda tolamu na asumna khumlei tharo sakta nu hidaba mina thengkhraba nga sei ai puroi si hairamnaga tolamu su chatkre tharo su kaithel phambi mayam adugi mamangda yamna ikairami kaithel da thoki ba thodo adugi matangda tharo gi nupa thambau su paw loina tarami paw adu laikai miyam gi wari na phamsu oirami haujiti thambau ma su ikai ba kaya nanglami thambau su haujikta da wakhal tarakladuna mathanda asumna haijai masibum namakse aina asiba mi amagumna yurai su duna leithokluba dudagi oirak pungaptani aina thabu inkhang su duna sel talaga aigi imung asi puramlabadi aigi nupina kaithel da lukmai palam loidabani ko lukmai palam drabadi ngasi ai amadi aigi nupi isa nupi ne ikaiba nanglibase nanglam loiko si hairaga makhuna pairiba yu mayom aduda yenglaga sauna asumna hairi he yu nangna niko
ngasi imung kayabu 𝐂𝐴𝐤𝐲 ꯐꯩ ngasi haiba numit asidagidi he yu nangbu isillasina amuk hana thaktraroiko asi hairaga yu mayum adubu laktana langki namit asidagi thambau yu amuk hana thakidre thabak kanna suduna sel talami mapurai bana wakhal taraktuna sel talaga imung manung purabanina tharosu kaithel da nga yon khidre aduga lona nupa koiniramba adusu tokre haujiki tharosu mayumda masanupi thambalga hingkhol koiduna magi nupagi mateng pangsilami asumna matam kharagi matungdadi magi thokpa tawduna panglei leiramba imung ado haujikti amata oina yamna nungsi sanana amana haiba amana tanaduna mateng pangnaduna harau tayamna nungaina panki